ꯑꯗꯨꯕꯨ ꯉꯛꯄꯅꯤ ꯇꯥꯏꯔꯦꯜ ꯄꯥꯝꯕꯤ ꯑꯆꯧꯕꯗꯣ ꯁꯤꯠ ꯁꯤꯠꯇꯨꯅ ꯀꯥꯔꯤꯉꯩ ꯀꯥꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯝꯗꯦ ꯍꯦꯟꯅ ꯍꯦꯟꯅ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯖꯔ ꯖꯔ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥ ꯇꯦꯝꯁꯤꯡꯅꯅ ꯋꯥꯡꯈꯠꯂꯛꯄꯒꯨꯝꯅ ꯇꯧꯏ ꯀꯥꯕꯗ ꯐꯅ ꯌꯥꯝꯅ ꯌꯥꯝꯂꯕꯅꯤ ꯑꯗꯨꯕꯨ ꯀꯥꯕꯒꯤ ꯌꯧꯕ ꯂꯣꯏꯅꯥꯏꯗꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯈꯥꯗ ꯌꯦꯡꯊꯔꯕꯁꯨ ꯃꯝꯒ ꯃꯝꯂꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯋꯥꯡꯅ ꯀꯥꯈꯠꯂꯕꯅꯣ ꯍꯥꯏꯕꯗꯤ ꯃꯥ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯎꯗ꯭ꯔꯦ ꯂꯩꯃꯥꯏꯗꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕꯒ ꯊꯥꯁꯨ ꯊꯋꯥꯟꯃꯤꯆꯥꯛꯁꯨ ꯃꯁꯛ ꯑꯃꯠꯇ ꯎꯗꯦ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯑꯃꯝꯕ ꯃꯥꯒꯤ ꯃꯊꯥꯗ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯕꯕꯨ ꯃꯊꯥꯗ ꯁꯨꯝꯈ꯭ꯔꯦ ꯉꯁꯥꯏ ꯂꯩꯃꯥꯏꯗ ꯂꯩꯔꯤꯉꯩꯗꯗꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪꯗꯨꯒ ꯇꯥꯏꯅꯅ ꯎꯈꯤꯕ ꯎꯁꯥꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯑꯃꯝꯕꯁꯤꯗ ꯀꯔꯤꯝꯇ ꯎꯈꯤꯗ꯭ꯔꯦ ꯃꯁꯥꯗ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯂꯥꯎꯏ ꯃꯁꯥꯗꯣ ꯍꯨꯃꯥꯡꯅ ꯇꯞꯇꯥꯏ ꯌꯥꯡ ꯐꯥꯎꯕ ꯅꯥꯔꯦ ꯉꯁꯤꯗꯤ ꯁꯌꯦꯡꯁꯦ ꯄꯥꯝꯕꯣꯝ ꯈꯨ ꯈꯨꯔꯥꯡ ꯃꯊꯤꯕꯣꯡ ꯊꯣꯛꯄꯗꯧꯅ ꯇꯧꯏ ꯀꯨꯏꯅ ꯎꯗꯨꯗ ꯀꯥꯕ ꯉꯝꯕꯒꯤ ꯄꯥꯡꯒꯟꯗꯣ ꯃꯉꯣꯟꯗꯗꯤ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦ ꯋꯥꯕꯅ ꯃꯁꯥꯗꯣ ꯇꯞ ꯇꯥꯕ ꯃꯈꯩ ꯋꯥꯏ ꯂꯣꯏꯕꯤ ꯆꯤꯡꯗꯣꯟ ꯑꯋꯥꯡꯕ ꯀꯥꯕꯗ ꯁꯗꯧ ꯊꯨꯡꯕꯒꯨꯝ ꯃꯁꯥꯗꯣ ꯁꯗꯧ ꯊꯨꯡꯂꯦ ꯅꯤꯡꯁꯥꯗꯣ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯅ ꯇꯣꯅꯥꯅ ꯀꯔꯤꯅꯣꯅꯦ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯗ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ ꯑꯩꯒꯤ ꯋꯥꯈꯜꯅꯔ ꯅꯠꯇꯦ ꯁꯤꯕꯨ ꯀꯔꯝꯅ ꯑꯩꯒꯤ ꯋꯥꯈꯜꯅꯅꯤ ꯍꯥꯏꯒꯅꯤ ꯃꯃꯥꯡꯗ ꯑꯩ ꯏꯁꯥꯃꯛ ꯇꯥꯏꯔꯦꯜꯁꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯈ꯭ꯔꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯉꯁꯤꯅ ꯎꯇꯣꯜꯂꯣꯝꯅ ꯌꯧꯅꯕ ꯀꯥꯕ ꯉꯝꯗ꯭ꯔꯤꯕ ꯃꯁꯤꯕꯨ ꯑꯉꯛꯄ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯑꯣꯏꯒꯅꯤ ꯁꯣꯏꯗꯅ ꯑꯩ ꯉꯛꯆꯥꯅꯩ ꯎꯁꯥ ꯑꯝꯇ ꯐꯪꯂꯕꯗꯤ ꯑꯩꯒꯤ ꯅꯤꯡꯖꯕꯁꯦ ꯊꯨꯡꯕ ꯌꯥꯔꯕꯅꯦ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯉꯁꯥꯏ ꯑꯩꯅ ꯃꯥꯂꯦꯝ ꯂꯩꯗ ꯏꯔꯥꯏ ꯂꯥꯏꯅ ꯎꯈꯤꯕ ꯎꯁꯥꯗꯣ ꯃꯊꯛ ꯌꯧꯔꯛꯄꯁꯤꯗꯗꯤ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯀꯗꯥꯏꯅ ꯎꯁꯥꯗꯨꯕꯨ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩ ꯌꯥꯝꯖꯤꯡ ꯂꯥꯏꯕꯛꯁꯦ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯋꯥ ꯂꯧꯔꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯍꯤꯡꯁꯤꯗ ꯑꯋꯥꯐꯝꯗ ꯇꯥꯔꯗ꯭ꯔꯥ ꯀꯥꯔꯤꯈꯩꯁꯨ ꯂꯣꯏꯕ ꯅꯥꯏꯗꯦ ꯐꯛꯂꯥꯡ ꯍꯣꯒꯥꯏꯗꯨꯅ ꯆꯪꯕꯁꯨ ꯑꯣꯏꯊꯣꯛꯇꯦ ꯎ ꯃꯁꯥꯁꯤꯗꯒꯤ ꯆꯣꯡꯊꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯐꯒꯗꯕ ꯄꯥꯝꯕꯩ ꯑꯣꯏꯒꯅꯤ ꯈꯟꯗꯨꯅ ꯈꯣꯡꯊꯥꯡ ꯑꯁꯦ ꯊꯥꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯣꯡꯊꯥꯡ ꯑꯁꯦ ꯂꯥꯜꯂꯗ꯭ꯔꯥ ꯑꯩꯒꯤ ꯈꯣꯡꯐꯝ ꯍꯟꯇꯣꯛꯍꯧꯕꯅ ꯆꯨꯝꯒꯗ꯭ꯔꯥ ꯑꯩꯅ ꯁꯅꯥꯗꯣ ꯌꯨꯝꯗ ꯄꯨꯁꯤꯟꯗ꯭ꯔꯒꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯍꯤꯡꯅ ꯌꯣꯠꯂꯒꯦ ꯍꯥꯏꯔꯅꯤ ꯑꯁꯨꯝꯅ ꯋꯥꯈꯜꯅ ꯃꯑꯣꯟ ꯃꯣꯟ ꯈꯜꯂꯤꯕꯁꯤꯡ ꯑꯗꯣ ꯊꯤꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯦ ꯆꯥꯎꯈ꯭ꯔꯕ ꯇꯥꯏꯔꯦꯟ ꯄꯥꯝꯕꯤꯗꯨꯗ ꯎ ꯀꯥꯛꯐꯩꯒꯨꯝ ꯅꯞꯁꯤꯟꯗꯨꯅ ꯌꯥꯝ ꯍꯩꯅꯗꯤ ꯂꯩ ꯅꯨꯄꯥꯅꯤ ꯊꯥꯡꯖꯤꯟꯈ꯭ꯔꯕ ꯈꯣꯡꯊꯥꯡꯁꯦ ꯍꯟꯗꯣꯛꯇꯨꯅ ꯆꯠꯄ ꯍꯧꯅꯗꯤ ꯈꯟꯗꯨꯅ ꯉꯁꯥꯏ ꯎꯈꯤꯕ ꯎꯁꯥꯗꯨꯕꯨ ꯂꯥꯝꯕ ꯐꯪꯂꯕ ꯃꯗꯨꯕꯨ ꯌꯧꯔꯕꯗꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕꯗꯣ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯈꯜꯂꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯤꯕ ꯋꯥꯈꯜ ꯆꯤꯡꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯂꯩꯔꯤꯅꯨ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯇꯥꯏꯔꯦꯜ ꯄꯥꯝꯕꯤꯗꯣ ꯌꯦꯅꯈꯥ ꯑꯣꯏꯔꯞꯅ ꯍꯧꯔꯕꯁꯨ ꯏꯆꯝ ꯆꯝꯕ ꯃꯁꯥ ꯃꯔꯦꯜ ꯂꯣꯡꯕ ꯇꯥꯏꯔꯦꯜ ꯄꯥꯝꯕꯤ ꯑꯆꯝꯕꯗꯤ ꯅꯠꯇꯦ ꯂꯥꯏ ꯀꯩꯗꯣꯡꯕ ꯇꯥꯏꯔꯦꯜ ꯄꯥꯝꯕꯤꯅꯤ ꯇꯥꯏꯔꯦꯜ ꯄꯥꯝꯕꯤꯁꯤꯗ ꯄꯥꯜꯂꯤꯕ ꯇꯥꯏꯔꯦꯜ ꯃꯁꯥꯁꯨ ꯃꯅꯥꯁꯤꯡꯗꯨꯁꯨ ꯑꯍꯨꯝ ꯑꯍꯨꯝ ꯂꯣꯡꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯕ ꯇꯥꯏꯔꯦꯜ ꯄꯥꯝꯕꯤꯗ ꯂꯥꯏ ꯂꯩ ꯍꯥꯏꯕꯗꯣ ꯃꯥꯗꯤ ꯍꯨꯔꯥꯜ ꯋꯥꯈꯜꯅ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯂꯛꯄꯅ ꯑꯐꯕꯇ ꯈꯟꯊꯕ ꯉꯝꯗꯅ ꯇꯥꯏꯔꯦꯟꯁꯤꯗ ꯀꯥꯔꯨꯔꯦ ꯑꯊꯦꯡꯕꯁꯤꯗ ꯆꯤꯡꯉꯨ ꯂꯥꯏ ꯀꯥꯏꯗꯣꯡꯕ ꯑꯣꯏꯕꯅ ꯇꯥꯏꯔꯦꯟ ꯄꯥꯝꯕꯤꯗꯨꯁꯨ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥ ꯇꯝꯅ ꯇꯞꯅ ꯇꯞꯅ ꯋꯥꯡꯈꯠꯂꯛꯏ ꯃꯁꯥ ꯑꯃꯇ ꯐꯪꯂꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯣꯅꯥꯗꯤ ꯑꯆꯦꯠꯄ ꯋꯥꯈꯜꯅ ꯃꯁꯥ ꯑꯃꯇꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ ꯑꯁꯨꯝꯅ ꯃꯁꯥꯗꯣ ꯊꯤꯅꯕ ꯀꯟꯅ ꯂꯥꯛꯅꯔꯤꯉꯩ ꯃꯤ ꯂꯥꯡꯕꯒꯤ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯟ ꯅꯥꯞꯄꯗ ꯇꯥꯔꯛꯏ ꯑꯃꯨꯛꯃꯨꯛꯁꯨ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯕꯗꯧꯅ ꯇꯧꯏ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯍꯤꯡꯗ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕꯗ ꯎꯅꯥ ꯋꯥꯅꯥ ꯂꯦꯡꯕꯒꯤ ꯃꯈꯣꯟꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯝꯗꯦ
ꯅꯨꯡꯁꯤꯠꯀꯤ ꯁꯥꯎꯝꯅ ꯏꯔꯣꯏꯅꯅ ꯈꯣꯟꯖꯦꯜꯗꯨꯁꯨ ꯎꯅꯥ ꯂꯦꯡꯕꯒꯤ ꯃꯈꯣꯜꯗꯨꯅ ꯈꯨꯗꯤꯡꯃꯛ ꯆꯩꯈꯥꯏꯈꯤꯕꯒꯨꯝꯅ ꯇꯧꯏ꯫ ꯇꯥꯏꯔꯦꯟ ꯃꯁꯥ ꯈꯨꯗꯤꯡꯗ ꯃꯤ ꯈꯔ ꯍꯨꯡꯅꯗꯨꯅ ꯅꯤꯡꯉꯥꯏꯗꯅ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯂꯩꯕ ꯃꯥꯟꯕꯒꯤ ꯏꯊꯤꯜꯁꯨ ꯃꯁꯥꯗ ꯐꯥꯎꯏ꯫ ꯐꯥꯎꯔꯤꯕ ꯏꯊꯤꯜꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯃꯥ ꯃꯁꯥꯁꯨ ꯍꯥꯏꯖꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯗꯗꯤ ꯆꯤꯡꯅꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯈꯣꯟꯖꯦꯜꯁꯤꯡꯗꯨ ꯇꯥꯔꯒ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤꯗ ꯀꯗꯥꯏꯗꯒꯤ ꯅꯃꯨ ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯇꯨꯅ ꯐꯝꯂꯒꯗꯧꯔꯤꯕꯅꯣ? ꯑꯣꯏꯗꯕ ꯋꯥꯅꯤ, ꯁꯨꯡꯑꯣꯏ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯋꯥꯈꯜꯅꯔ ꯈꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯋꯥꯈꯜꯅꯗꯤ ꯑꯣꯏꯔꯔꯣꯏ ꯈꯜꯂꯤ꯫ ꯃꯁꯥꯗꯣ ꯆꯤꯡꯅꯕꯅ ꯍꯦꯟꯅ ꯍꯦꯟꯅ ꯂꯥꯛꯈꯠꯂꯛꯏ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗꯨꯗ ꯌꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯤ ꯀꯦꯊꯕꯤꯗꯣ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯌꯥꯔꯝꯗꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯌꯨꯝꯊꯪꯅꯕꯗ ꯍꯨꯔꯥꯟꯕ ꯆꯠꯈꯤꯕꯗꯣ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯃꯁꯥꯗꯣ ꯈꯣꯏꯔꯥꯡꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯐꯅꯗꯤ ꯀꯨꯏꯔꯦ, ꯍꯜꯂꯛꯄꯗꯤ ꯉꯁꯥꯏꯅ ꯌꯥꯔꯕꯅꯤ ꯈꯜꯂꯤ꯫ ꯍꯜꯂꯛꯃꯟꯗ꯭ꯔꯕꯁꯨ ꯊꯋꯥꯏ ꯋꯥꯏ, ꯃꯑꯣꯟ ꯈꯜꯂꯤ꯫ ꯍꯨꯅꯤꯅ ꯆꯪꯂꯒ ꯃꯁꯨ ꯃꯄꯨ ꯑꯅꯤꯗꯨꯅ ꯁꯅꯥꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯂꯣꯠꯈꯤꯕꯅ ꯊꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯀꯛꯉꯥꯎꯅꯗꯨꯅ ꯂꯩꯈ꯭ꯔꯕ꯭ꯔꯥ? ꯅꯣꯡꯉꯥꯟꯕꯅ ꯍꯥꯟꯈ꯭ꯔꯕꯗꯤ ꯑꯣꯏꯔꯔꯣꯏ ꯁꯅꯥꯗꯣ ꯐꯪꯕꯒꯤ ꯋꯥ꯫ ꯑꯃꯨꯛꯁꯨ ꯇꯨꯝꯗꯨꯅ ꯂꯩꯕ ꯃꯁꯨ ꯃꯄꯨ ꯑꯅꯤꯅ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯍꯨꯔꯥꯟꯕ ꯆꯪꯂꯦ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯈꯨꯟꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯇꯥꯅꯕ ꯑꯍꯤꯡꯁꯤꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯂꯒꯅ ꯀꯝꯗꯧꯕ? ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯍꯨꯔꯥꯟꯕꯅꯤ ꯍꯦꯛ ꯈꯪꯈꯤꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯅꯤ? ꯀꯔꯝꯅ ꯈꯨꯜ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯥꯏ ꯊꯥꯡꯒꯠꯇꯨꯅ ꯆꯠꯀꯅꯤ ꯈꯜꯂꯨꯕꯗ ꯑꯋꯥꯕ ꯑꯣꯏ꯫ ꯉꯁꯥꯏ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯊꯣꯡꯖꯤꯜ ꯍꯦꯛ ꯀꯥꯟꯊꯣꯛꯈꯤꯕꯒ ꯃꯁꯥꯗꯣ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕꯒ ꯏꯔꯣꯏꯅꯅ ꯂꯩꯔꯛꯄ ꯀꯨꯏꯔꯦ꯫ ꯐꯅ ꯀꯨꯏꯅ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯇꯨꯝꯊꯕꯁꯨ ꯌꯥꯔꯝꯗꯦ, ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯋꯥꯈꯜ ꯃꯣꯟ ꯈꯟꯗꯨꯅ ꯅꯨꯄꯥꯅꯤ, ꯁꯣꯏꯗꯅ ꯄꯥꯝꯕꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯄꯥꯝꯕꯩ ꯑꯃ ꯇꯧꯗꯨꯅ ꯁꯅꯥ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ꯫ ꯃꯊꯟꯇ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯐꯅꯗꯤ ꯀꯨꯏꯔꯦ, ꯃꯍꯥꯛꯅ ꯆꯠꯈꯤꯕꯗꯨꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯍꯜꯂꯛꯄ ꯌꯥꯔꯦꯁꯦ, ꯍꯜꯂꯛꯄꯒ ꯊꯣꯡ ꯁꯣꯏꯗꯅ ꯊꯤꯜꯂꯛꯀꯦ ꯍꯥꯏꯔꯝꯕꯅꯤ꯫ ꯊꯤꯜꯂꯛꯇ꯭ꯔꯤꯁꯤꯅꯗꯤ ꯃꯍꯥꯛ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯕꯅꯤ꯫ ꯏꯆꯥꯁꯤꯡꯁꯨ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ꯫ ꯑꯍꯤꯡꯁꯤꯗ ꯏꯆꯥꯁꯤꯡꯁꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯏꯄꯨꯔꯣꯏꯕꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯝꯅ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯅꯨꯄꯤ ꯑꯩꯅ ꯃꯄꯥꯟꯗ ꯊꯣꯛꯑꯣ, ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯔꯣ, ꯊꯋꯥꯏ ꯃꯥꯡꯂꯣꯏꯗ꯭ꯔꯥ? ꯑꯩ ꯁꯤꯕ ꯌꯥꯗ꯭ꯔꯤ, ꯏꯆꯥꯁꯤꯡꯁꯦ ꯄꯤꯛꯂꯤ꯫ ꯏꯄꯨꯔꯣꯏꯕꯒꯤꯗꯤ ꯑꯩ ꯋꯥꯐꯝ ꯊꯣꯛꯇꯕ꯭ꯔꯥ? ꯋꯥꯐꯝꯕꯨꯗꯤ ꯊꯣꯛꯏ, ꯑꯗꯨꯕꯨ ꯊꯣꯏꯅ ꯄꯥꯈꯠꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ ꯃꯁꯥꯗ ꯄꯣꯠꯁꯛ ꯀꯌꯥ ꯅꯞꯄꯤ, ꯂꯣꯏꯅꯔꯤ꯫ ꯀꯩꯗꯧꯕꯒꯤ ꯋꯥꯖꯔꯨꯅꯤ ꯍꯥꯏꯕꯒꯦ? ꯃꯤꯀꯤ ꯂꯥꯏꯀꯤꯗꯕ ꯑꯩꯒꯤ ꯅꯨꯄꯥꯅꯤ, ꯏꯆꯪ ꯊꯧꯈ꯭ꯔꯕ ꯈꯨꯗꯤꯡꯃꯛꯄꯨ ꯃꯥꯌꯣꯛꯅꯕ ꯉꯝꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯣꯃꯣ ꯅꯣꯛꯆꯩ꯫ ꯀꯦꯊꯕꯤ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯃꯇꯨꯝꯁꯤꯡꯒꯤ ꯃꯄꯨ ꯑꯣꯏꯔꯅꯤ ꯈꯜꯂꯨꯕꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗꯦ꯫ ꯋꯥꯈꯜ ꯍꯥꯏꯕꯁꯤꯗꯤ ꯋꯥꯈꯜ ꯑꯉꯧꯕ ꯂꯩꯆꯤꯜꯒꯨꯝ ꯁꯛꯂꯣꯜ ꯍꯣꯡꯕ ꯊꯨꯈ꯭ꯔꯕ ꯃꯤꯀꯨꯞ ꯑꯃꯗ ꯑꯣꯏꯔꯝꯕ ꯁꯛꯂꯣꯜ ꯑꯗꯣ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯊꯣꯛ ꯑꯣꯟꯊꯣꯛꯄ ꯉꯝꯕ ꯁꯅꯥ ꯃꯌꯥꯝꯗꯨꯒꯤ ꯃꯄꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯈꯟꯅ ꯍꯔꯥꯎꯖꯔꯝꯕꯗꯨꯁꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇꯗꯤ ꯄꯨꯛꯅꯤꯡꯗꯣ ꯇꯠꯇꯅ ꯅꯨꯡꯅꯥꯡꯕ ꯐꯥꯎꯏ꯫ ꯑꯁꯨꯛ ꯊꯦꯡꯂ ꯐꯥꯎꯕ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯜꯂꯛꯇ꯭ꯔꯤꯕꯁꯦ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯕꯅꯣ ꯈꯜꯂꯨꯕꯗ ꯅꯨꯡꯁꯥ ꯊꯤꯗꯕ ꯉꯝꯂꯛꯇꯦ, ꯂꯩꯇꯥꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯄꯥꯟ ꯊꯣꯛꯎꯒꯦꯁꯨ ꯑꯃꯨꯛ ꯍꯦꯛ ꯈꯟꯖꯥꯟꯅꯩ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯑꯔꯣꯏꯕꯗꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯜꯂꯛꯄ ꯉꯥꯏꯔꯒꯦ ꯈꯜꯂꯦ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯇꯥꯏꯔꯦꯟꯗꯨꯗ ꯅꯥꯏꯇꯣꯝ ꯇꯥꯅ ꯃꯈꯨꯠꯇꯨꯅ ꯃꯥꯗꯨꯅ ꯎꯁꯥ ꯑꯝꯇꯕꯨ ꯐꯪꯂꯕꯗꯤ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯣꯠꯅꯔꯤꯕꯗꯣ ꯑꯔꯦꯝꯕꯅꯤ꯫ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯄ ꯆꯥꯡꯗꯒꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯏ꯫ ꯎꯅꯥ ꯂꯦꯡꯕꯒꯤ ꯃꯈꯣꯜꯁꯨ ꯇꯟꯖꯥꯗꯨꯗ ꯇꯥꯏꯔꯦꯟ ꯃꯁꯥꯗ ꯆꯥꯎꯈ꯭ꯔꯕ
ꯑꯃꯨꯕ ꯂꯤꯟ ꯑꯃ ꯃꯌꯥ ꯐꯤ ꯀꯥꯝꯗꯨꯅ ꯊꯣꯔꯛꯂꯦ꯫ ꯂꯤꯟꯗꯣ ꯃꯨꯁꯨꯛ ꯃꯨꯔꯗꯅ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯎꯏ꯫ ꯇꯥꯏꯔꯦꯟ ꯃꯁꯥ ꯑꯃꯗꯒꯤ ꯇꯞꯅ ꯇꯞꯅ ꯃꯌꯥꯗꯣ ꯐꯤ ꯃꯔꯩꯗꯣ ꯀꯥꯝꯗꯨꯅ ꯎꯁꯥꯗꯨꯗ ꯃꯔꯩ ꯇꯥꯁꯤꯟꯗꯨꯅ ꯀꯨꯝꯂꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯏ ꯍꯥꯏꯕꯒꯤ ꯁꯥꯎꯝ ꯑꯃꯗꯤ ꯇꯞꯅ ꯇꯞꯅ ꯐꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯝꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯇꯁꯦꯡꯅ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯥꯗꯣ ꯍꯦꯟꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯃꯁꯥꯗ ꯂꯥꯡꯒꯣꯏ ꯆꯟꯕ ꯍꯧꯔꯛꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯎꯗꯨꯗ ꯉꯁꯥꯏꯋꯥꯏ ꯃꯤ ꯈꯔ ꯄꯨꯟꯁꯤꯜꯂꯒ ꯆꯤꯕꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯥꯟꯕ ꯈꯣꯟꯖꯦꯜꯁꯤꯡꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯃꯌꯦꯛ ꯁꯦꯡꯕ ꯍꯧꯔꯛꯂꯦ꯫ ꯑꯉꯥꯡ ꯈꯔ ꯍꯧꯅꯗꯨꯅ ꯂꯥꯡꯕꯒꯤ ꯃꯈꯣꯜꯗꯣ ꯍꯧꯖꯤꯛꯇꯤ ꯍꯦꯟꯅ ꯃꯌꯦꯛ ꯇꯞꯅ ꯇꯞꯅ ꯁꯦꯡꯂꯛꯏ꯫ ꯃꯈꯣꯏ ꯃꯁꯦꯜꯗꯣ ꯑꯁꯨꯝꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯃꯝꯒ ꯃꯝꯕꯅ ꯃꯁꯛ ꯃꯁꯥꯁꯦ ꯑꯃꯠꯇ ꯎꯕ ꯅꯠꯇꯦ꯫ ꯑꯉꯥꯡꯒꯤ ꯈꯣꯟꯖꯦꯜꯗ ꯃꯈꯣꯏ ꯃꯁꯦꯜ ꯑꯁꯨꯝ ꯇꯧꯅ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯅꯣꯡ ꯍꯣ ꯆꯨꯔꯣ, ꯍꯅꯨꯕ ꯍꯅꯨꯕꯤ ꯇꯥꯎꯊꯔꯣ, ꯂꯥꯡꯖꯤꯡ ꯃꯇꯣꯟ ꯊꯨꯝꯃꯠꯂꯣ, ꯄꯥꯁꯣꯏ ꯅꯨꯔꯥꯕꯤ ꯇꯥꯎꯊꯔꯣ, ꯎꯅꯝ ꯄꯥꯈꯪ ꯈꯨꯟꯖꯔꯣ, ꯀꯧꯕ ꯀꯧꯅꯨ ꯅꯣꯡ ꯍꯣ, ꯂꯣꯏꯖꯤꯡ ꯂꯣꯌꯥ ꯅꯣꯡ ꯍꯣ, ꯏꯔꯪ ꯏꯊꯝ ꯅꯣꯡ ꯍꯣ, ꯊꯥꯡꯖꯤꯡ ꯀꯣꯏꯔꯧ ꯅꯣꯡ ꯍꯣ, ꯋꯥꯡꯕ꯭ꯔꯦꯟ ꯈꯥꯅ ꯆꯥꯎꯕ ꯅꯣꯡ ꯍꯣ, ꯁꯝꯕꯨꯝ ꯃꯍꯥꯔꯥꯕ ꯅꯣꯡ ꯍꯣ, ꯆꯤꯡꯈꯩ ꯅꯣꯡꯄꯣꯛ ꯅꯣꯡ ꯍꯣ, ꯍꯧꯈꯞ ꯆꯤꯡꯁꯥꯡ ꯅꯣꯡ ꯍꯣ, ꯈꯨꯟꯐꯝ ꯉꯥꯡꯆꯦꯡ ꯅꯣꯡ ꯍꯣ, ꯂꯩꯔꯤ ꯅꯣꯡꯂꯤ ꯍꯧꯔꯣ, ꯂꯩꯈꯣꯡ ꯅꯣꯡꯈꯣꯡ ꯅꯝꯃꯣ, ꯀꯣꯔꯧ ꯈꯣꯡꯗꯨꯝ ꯈꯣꯡꯂꯛꯑꯣ, ꯃꯥꯂꯦꯝ ꯂꯩꯕꯨ ꯂꯨꯝꯕꯤ ꯂꯨꯝꯈꯠꯂꯣ, ꯂꯥꯏ ꯆꯤꯊꯤꯕꯤ ꯅꯪꯊꯕꯤꯔꯛꯑꯣ, ꯂꯥꯏ ꯌꯦꯛꯈꯥꯏꯕ ꯅꯪꯈꯥꯏꯕꯤꯔꯛꯑꯣ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯃꯁꯦꯟꯗꯣ ꯍꯥꯏꯅꯔꯛꯄ ꯉꯁꯥꯏꯒꯤ ꯑꯃꯝꯕꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯜꯂꯝꯕ ꯃꯔꯛꯇ ꯍꯧꯖꯤꯛꯇꯤ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡꯊꯥꯡ ꯀꯨꯞꯂꯛꯂꯦ꯫ ꯑꯃꯝꯕꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯀꯨꯞꯁꯤꯜꯂꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯣꯡꯊꯥꯡ ꯀꯨꯞꯂꯕꯅꯤꯅ ꯑꯉꯥꯟꯕ ꯃꯁꯛ ꯎꯕ ꯐꯪꯂꯛꯂꯦ꯫ ꯇꯣꯏꯅ ꯇꯠꯇꯅ ꯅꯣꯡꯊꯥꯡ ꯀꯨꯞꯄꯒꯤ ꯃꯉꯥꯜꯂꯛꯇ ꯉꯁꯥꯏꯋꯥꯏ ꯑꯃꯝꯕꯗꯨꯗ ꯀꯔꯤꯝꯇ ꯎꯕ ꯐꯪꯂꯝꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯛꯏ꯫ ꯑꯉꯥꯡ ꯃꯆꯥ ꯄꯨꯟꯅ 8ꯅ ꯇꯥꯏꯔꯦꯟ ꯃꯁꯥ ꯂꯣꯡꯂꯤꯕꯁꯤꯡ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤꯕꯗꯣ ꯃꯃꯤꯠꯅ ꯎꯔꯦ ꯇꯣꯅꯥ꯫ ꯃꯗꯨ ꯎꯕꯗ ꯃꯁꯥ ꯄꯨꯝꯕ ꯇꯨꯈ꯭ꯌꯥꯎ ꯆꯨꯝꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯨ ꯈꯟꯕꯗ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯑꯀꯤꯕ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯂꯝꯗꯕꯗꯣ ꯉꯁꯤꯗꯤ ꯑꯀꯤꯕ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯒꯨꯝꯅ ꯇꯧꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯃꯨꯛ ꯆꯥꯎꯈ꯭ꯔꯕ ꯑꯃꯨꯕ ꯂꯤꯟ ꯑꯃꯅ ꯇꯥꯏꯔꯦꯟ ꯃꯇꯣꯟꯗꯒꯤ ꯃꯥꯅ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯗꯨꯗ ꯃꯔꯩꯗꯨ ꯇꯞ ꯃꯁꯥꯗꯣ ꯃꯔꯩ ꯇꯥꯁꯤꯟꯅ ꯐꯤ ꯀꯥꯝꯗꯨꯅ ꯂꯩꯔꯝꯕꯗꯣ ꯍꯦꯛ ꯎꯔꯨꯔꯦ꯫ ꯀꯤꯔꯤꯕꯗꯨꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯑꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯂꯥꯈꯠꯈ꯭ꯔꯦ꯫ ꯃꯁꯥ ꯀꯟꯖꯅꯕ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯈꯟꯊꯕꯒ ꯅꯪꯍꯧꯗꯦ꯫ ꯃꯍꯨ ꯄꯥꯟꯕ ꯇꯥꯡꯖꯜ ꯂꯤꯟꯗꯨꯅ ꯆꯤꯛꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯃꯥꯒꯤ ꯑꯩꯕꯤ ꯊꯋꯥꯏ ꯃꯥꯡꯕꯅ ꯍꯥꯟꯕ ꯇꯥꯔꯦ꯫ ꯃꯁꯥ ꯀꯟꯖꯍꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅ ꯃꯥꯡ ꯊꯥꯔꯦ꯫ ꯇꯂꯥ ꯄꯥꯃꯦꯟ ꯀꯥꯔꯤꯒꯥꯗꯣ ꯃꯥꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯗꯗꯤ ꯆꯦꯜꯍꯧꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧꯗ ꯃꯈꯨꯠꯇꯣ ꯎꯗꯒꯤ ꯈꯪꯊꯥ ꯊꯥꯗꯣꯔꯛꯄꯗꯒꯤ ꯂꯩꯃꯥꯏꯗ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯗꯕꯒꯨꯝ ꯃꯁꯥꯗꯣ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯃꯥꯏꯗꯨꯗ ꯄꯥꯏꯊꯈꯤ꯫ ꯐꯅꯁꯨ ꯋꯥꯡꯉꯤ ꯃꯥꯅ ꯀꯥꯔꯝꯂꯤꯕꯗꯣ꯫ ꯑꯃꯨꯛꯇꯪ ꯍꯧꯅ ꯂꯥꯎꯔꯝꯂꯒ ꯃꯁꯥꯗꯣ ꯂꯩꯃꯥꯏꯗ ꯇꯥꯏ꯫ ꯃꯤꯠꯀꯨꯞꯇꯨꯗ ꯃꯁꯥꯗꯣ ꯑꯁꯣꯛ ꯑꯄꯟ ꯅꯪꯕꯗ ꯅꯠꯇꯅ ꯃꯈ꯭ꯋꯥꯡꯁꯨ ꯇꯦꯛꯂꯦ꯫ ꯇꯣꯅꯥꯗꯣ ꯃꯥꯗꯤ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯋꯥꯟꯊꯈ꯭ꯔꯦ꯫ ꯏꯃꯨꯡꯗ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕꯤ ꯀꯦꯊꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯍꯧꯅ ꯂꯥꯎꯅ ꯈꯣꯡꯕ ꯈꯣꯟꯖꯦꯜ ꯃꯥꯟꯕ ꯑꯃ ꯇꯥꯈꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯂꯥꯡꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯩꯔꯥ ꯃꯉꯥꯜꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯋꯥꯈꯜ ꯇꯥꯗꯅ ꯌꯦꯅꯈꯥꯗ ꯍꯧꯕ ꯇꯥꯏꯔꯦꯟ ꯃꯈꯣꯡꯗꯨꯗ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯨꯔꯦ꯫ ꯃꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ꯫ ꯌꯥꯏꯕꯤ ꯊꯋꯥꯏꯒ ꯃꯥꯡꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯡꯁꯥ ꯊꯤ꯫ ꯈꯨꯗꯥꯡ ꯃꯤꯍꯨꯜꯗꯣ ꯄꯥꯈꯠꯃꯟꯈꯤꯗꯨꯅ ꯄꯥꯏꯔꯒ ꯌꯦꯡꯏ꯫ ꯃꯤꯍꯨꯜꯗꯨ ꯄꯥꯏꯔꯒ
ꯌꯦꯡꯕꯗꯗꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯐꯥꯎꯕꯗꯤ ꯃꯥꯡꯗ꯭ꯔꯤ ꯈꯪꯂꯦ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯏ ꯑꯗꯨꯕꯨ ꯃꯥꯅ ꯀꯧꯔꯤꯕꯗꯣ ꯑꯔꯦꯝꯕꯅꯤ ꯑꯗꯨꯃꯛ ꯊꯧꯗꯨ ꯅꯨꯡꯅ ꯇꯥꯗꯨꯅ ꯂꯩꯕꯒꯨꯝ ꯃꯆꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩ ꯑꯃꯝꯕ ꯑꯍꯤꯡꯗꯨꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯃꯄꯨꯔꯣꯏꯕꯕꯨ ꯃꯄꯥꯟꯗ ꯑꯗꯨꯝꯅ ꯊꯝꯕꯗꯣ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯃꯍꯥꯛꯅ ꯃꯊꯟꯇꯅ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯈꯨꯗꯥꯡ ꯑꯅꯤꯗꯨ ꯄꯥꯏ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯟꯗꯨꯅ ꯄꯨꯁꯤꯜꯂꯤ ꯑꯗꯨꯒ ꯊꯣꯡꯒꯤ ꯄꯨꯔꯣꯟꯗꯣ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯃꯤ ꯃꯄꯥꯟꯗ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡꯊꯥꯡ ꯀꯨꯞꯂꯝꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯣꯡꯂꯥꯎ ꯏꯁꯩ ꯁꯛꯇꯨꯅ ꯀꯥꯏꯍꯧꯔꯨꯕꯅ ꯀꯨꯝꯒꯤ ꯅꯣꯡꯅ ꯐꯨꯗꯤꯠ ꯊꯣꯛꯅ ꯆꯨꯕ ꯍꯧꯔꯛꯂꯦ ꯁꯣꯝꯗꯅ ꯏꯃꯨꯡꯗ ꯇꯣꯅꯥꯕꯨ ꯋꯥꯈꯜ ꯇꯥꯅꯕ ꯀꯦꯊꯕꯤꯅ ꯂꯋꯥꯏꯗ ꯏꯁꯤꯡ ꯊꯥꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯀꯦꯊꯕꯤꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯇꯣꯅꯥꯗꯣ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯦ ꯋꯥꯈꯜ ꯂꯦꯛ ꯇꯥꯕꯒ ꯃꯁꯥꯗ ꯊꯣꯛꯈꯤꯕ ꯑꯃꯗꯤ ꯊꯦꯡꯅꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯝꯃꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯀꯦꯊꯕꯤ ꯏꯄꯥꯏ ꯍꯧꯏ ꯀꯗꯥꯏ ꯐꯥꯎꯕ ꯊꯥꯖꯁꯤꯒꯦ ꯉꯥꯌꯥꯛꯇꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯃꯥ ꯈꯪꯏ ꯃꯗꯨꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯃꯥꯒꯤ ꯃꯐꯝꯗ ꯀꯩꯗꯧꯅꯨꯡꯗ ꯃꯤꯅꯝꯂꯣꯏ ꯍꯥꯏꯕꯁꯨ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯅꯨꯄꯤ ꯇꯥꯕ꯭ꯔꯥ ꯇꯥꯏꯌꯦ ꯅꯨꯄꯥ ꯑꯩꯒꯤ ꯈ꯭ꯋꯥꯡꯁꯦ ꯌꯥꯝꯅ ꯅꯥꯔꯦ ꯎꯊꯛꯇꯒꯤ ꯋꯥꯡꯅ ꯇꯥꯔꯛꯄꯅ ꯈ꯭ꯋꯥꯡꯁꯦ ꯇꯦꯛꯂ ꯃꯥꯜꯂꯦ ꯑꯃꯥꯏꯕ ꯑꯝꯇ ꯀꯧꯔꯨꯆꯣ ꯅꯈ꯭ꯋꯥꯡꯗ ꯇꯦꯛꯂꯒ ꯇꯣꯛꯂꯤꯕꯗꯣ ꯌꯥꯝꯖꯤꯡ ꯂꯥꯏꯕꯛ ꯐꯔꯕꯅꯤ ꯌꯥꯏꯕꯤ ꯊꯋꯥꯏ ꯃꯥꯡꯍꯧꯗ꯭ꯔꯤꯕꯗꯣ ꯍꯧꯖꯤꯛꯄꯨ ꯑꯍꯤꯡꯒꯤ ꯅꯣꯡꯖꯨ ꯃꯔꯛꯁꯤꯗ ꯀꯗꯥꯏꯗꯒꯤ ꯑꯃꯥꯏꯕ ꯀꯧꯔꯨꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤꯀꯣ ꯅꯨꯄꯥ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯄꯪꯕ ꯑꯃ ꯃꯥꯂꯦꯝꯁꯤꯒꯤ ꯃꯐꯝ ꯀꯩꯗ ꯂꯩꯔꯝꯒꯅꯤ ꯅꯁꯥꯅ ꯁꯤꯟꯖꯔꯨꯔꯕꯅꯤꯅ ꯅꯁꯥꯅ ꯃꯍꯩꯗꯣ ꯐꯪꯖꯕ ꯇꯥꯕ ꯀꯔꯤ ꯇꯧꯒꯦꯅ ꯑꯍꯤꯡꯁꯤꯗ ꯎ ꯀꯥꯕꯤꯔꯨꯔꯤꯅꯣ ꯑꯋꯣꯏꯕ ꯅꯪꯁꯤꯗꯤꯕ ꯍꯥꯏ ꯅꯪꯕꯨ ꯁꯅꯥ ꯂꯧꯔꯨꯆꯣ ꯍꯥꯏꯕꯗꯥꯏꯅꯦ ꯁꯅꯥ ꯂꯧꯔꯨꯆꯣ ꯍꯥꯏꯕꯅꯤ ꯎ ꯀꯥꯎ ꯍꯥꯏꯕꯗꯤ ꯍꯥꯏꯈꯤꯗꯦ ꯑꯩꯗꯤ ꯇꯣꯅꯥꯗꯣ ꯈ꯭ꯋꯥꯡ ꯅꯥꯕꯒꯤ ꯑꯌꯣ ꯆꯩꯅꯥꯗꯣ ꯈꯥꯡꯕꯗ ꯃꯁꯥꯗꯣ ꯋꯥꯕꯅ ꯈꯝ ꯊꯦꯡꯏ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯑꯃꯥꯏꯕ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯂꯥꯌꯦꯡꯕꯤꯗꯣꯏꯅꯣ ꯃꯥꯁꯨ ꯈꯪꯏ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯃꯥꯟꯅꯕꯁꯨ ꯇꯜꯂꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯈ꯭ꯋꯥꯡ ꯅꯥꯔꯕꯁꯨ ꯇꯦꯛꯂꯕꯁꯨ ꯋꯥꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅ ꯈꯥꯡꯂꯒꯦ ꯍꯥꯏꯅ ꯅꯤꯡꯈ꯭ꯔꯦ ꯄꯨꯛꯅꯤꯡꯗ ꯀꯦꯊꯕꯤꯗꯤ ꯃꯥꯅ ꯈꯟꯖꯔꯤꯕꯁꯤꯡ ꯑꯗꯣ ꯇꯥꯏꯌꯣꯟꯅꯅ ꯂꯥꯏꯕꯛꯅ ꯇꯝꯂꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯃꯈꯣꯏꯗꯧ ꯊꯤꯠꯂꯤ ꯈꯜꯂꯨꯕꯅ ꯑꯃ ꯅꯤꯡꯂꯨꯕꯅ ꯑꯃ ꯇꯥꯏꯌꯣꯟꯅꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅ ꯄꯔꯦꯡ ꯑꯣꯏꯅ ꯂꯦꯡꯗꯨꯅ ꯊꯣꯛꯂꯛꯄꯗꯨꯗꯗꯤ ꯂꯋꯥꯏ ꯁꯝꯗꯣ ꯑꯍꯤꯡꯗꯨꯗ ꯂꯣꯏꯅ ꯀꯦꯟꯈꯤꯕꯗꯧꯅ ꯃꯁꯥꯗ ꯐꯥꯎꯏ ꯌꯥꯝꯈ꯭ꯔꯕ ꯏꯟ ꯃꯅꯨꯡꯗ ꯌꯥꯎꯕ ꯎꯈꯤꯕ ꯁꯅꯥꯁꯤꯡꯗꯣ ꯑꯃꯨꯛ ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯔꯛꯏ ꯑꯗꯨꯒ ꯇꯞꯅ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯑꯣꯟꯊꯣꯛꯅ ꯆꯥꯛꯈ꯭ꯔꯦꯗ ꯅꯨꯄꯥ ꯑꯃꯒꯤ ꯃꯊꯣꯡ ꯆꯥꯗꯕ ꯈꯣꯡꯊꯥꯡ ꯑꯃ ꯍꯦꯛ ꯁꯣꯏꯕꯗꯒꯤ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯃꯌꯥꯝꯗꯨꯒꯤ ꯃꯄꯨ ꯍꯦꯛ ꯑꯣꯏꯕ ꯉꯝꯗꯦꯗ ꯑꯗꯨꯕꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯗꯦ ꯉꯁꯤꯃꯛ ꯑꯩꯒꯤ ꯏꯈꯨꯠ ꯆꯟꯗ꯭ꯔꯕꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯅꯥꯁꯤꯡꯗꯨꯒꯤ ꯃꯄꯨꯗꯤ ꯀꯦꯊꯕꯤ ꯑꯩꯅ ꯑꯣꯏꯒꯅꯤ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯃꯌꯥꯝꯗꯣ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯆꯔꯥ ꯅꯥꯝꯃ ꯆꯥꯕ ꯃꯁꯨ ꯃꯄꯨꯗꯨꯒꯤ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯄꯦꯟꯗꯕꯒꯤ ꯃꯩꯔꯤꯂꯛꯇ ꯃꯩꯁꯥ ꯂꯥꯡꯗꯨꯅ ꯃꯁꯥ ꯃꯊꯟꯇ ꯆꯥꯛꯊꯦꯛꯆꯗꯨꯅ ꯋꯥꯅ ꯈꯥꯡꯂꯒ ꯂꯩ ꯋꯥꯔꯤꯁꯤꯒꯤ 38 ꯁꯨꯕ ꯇꯥꯡꯀꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯏꯀꯣꯛꯅꯣꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ